CM na kanto sabal gi pibam hak thengna na yengsinkhre lamket lamhai ba mioi karana Imphal West District ki kanto sabal da namduna sangsilaklaga yum taruk mai thadok lamba mafam adok ase numijung matung da Chief Minister Yumnaw Khemchan masamak lak tu na yengsinkhre local MLA Haikham tingona mai sakraba yum taruk adu sakne hana thajaba pi kibagi matungina sagatpagi thabak su haukre Samga sagalib sing adu yenglaba matungda victim family sing aduda Chief Minister na puning thogatpagi wafam phongdoklami haide yum mai thagre haide None district ki manung sanba nungba tagi kilometer kungamanga rom satlaga Sisipur border da leba Renglong Kuki village nga sinamijungba matungda attack tawbna yum mai thagre haide Lengak na employees singi DA sada ahum hawkatpagi order thokre Civil Service exam thagadaba singda pinaba lupa crore 2.80 budget ta haple haire Manipur langa ke employees singda central government ki employees singna phangliba DA gi sang adumak phanghan biyo haiba demand tawduna thabak lepagi khongjang sangsilingai gi cherakta hana piramba DA sada nipuni thogi mathakta ahum hapsinduna nipu manga yohonba lengak na yakre masiga loinana order amasu thokre Chief Secretary Dr. Punit Kumar Goel na thokiba Office Memorandum amagi matungina hengatlaba DA DR gi senpham madu July amadagi hapa hauragani employee madi pensioner singna phangba DA DR gi sangsada nifumanga oiragani family pension phangliba employee amasung re-employ tawpa state government pensioner singi oinadi DR gi mathangda hongba mata leiroi nationalized bank chingba pension disbursing authority na mi khudingi tongan na DA gi sang hotpagi thodang lawgadabani haide Amaron the Civil Services Examination Thagadaba candidate sing scholarship pinaba Manipur lengakna lupa crore 2.80 budget ta haptuna candidate chani da khudong saba phangale haina Chief Minister Yumnaw Khemchana phongdokhre puba thangba ngamloidaba demand amasung lengakna miyeng changlaktabana education gi phibam sokle haina phongdokhre mahiroi singbu mahimasing takpi tambiriba oja singda pressure group kayana puba thangba ngamloidaba demand kya toksinba amade Palebelenga asana mahimasingi lamda saukhanaba thabak paikhatpa ngamdana leikibana ngasidi phibam sokle haina Democratic Students Alliance of Manipur Deshamgi President Oinham Romesh na phongdorakle Nasi Coordinating Committee on Dispense Free Education Zone demand sinduna tha amachumna pangthokadaba 18 suba Dispense Free Education Zone demand campaign hodokpagi thoramda wafam simahana phongdokhibane Safe Education Safe Manipur Safe the Future haba wakhalon da DG Higher Secondary School da pangthokiba campaign hodokpagi thoram aduda Romesh na makhata na hai education na kunai sigi yanglen saruni education kangadabani haina mipum khudimak na kanna lawrubasu afaba education system ama lehanba ngamdana leire mahiroi singna yumdagi school chatpani haina thokraga school da sangbagi mohota topa mafam singda leiba yauri loinana lamdam ase ngasidi irang tana thallaba miyansa singna yomduna leiba mafam ama oire harau kumhai yamba lamdam ama oibana sahi amada mahiroi singna mahima sing tambagi numit ase chani kundagi hengatpa ngamdri haire Malemgi oina mutkhragadaba phurupsinggi manungda aikhoi maiteisu ama oire haina Laurembam Rameswarna phongdokhre Malemgi oina mutkhragadaba kanglopsinggi manungda aikhoi maiteisu ama oire haina Kairau Assembly Constituency gi MLA Laurembam Rameswar maitaina phongdokhre ngasi Manipur Press Club Imphal na pangthokpa iningthau Maleapham Palsagi ani suba ningsing thoramda mahana hai haurakliba angang singna mahimasing tambada hojikti ama ani tambagi mohota 1 2 3 haina tamlakpada natana chayol amada numit tare ni leibagi maming phawba English ta oina tambire maramaduna aikhoi isagi losu tabna kaukthopagumna torokliba asidagi kharada oirabasu kannaba customary law ama lehanba mathau tare haina phongdokhe thoramadu da Kanglaipak Calendar Board ki President Acharya Ahambijit Sairom na haikhe iningthau Maleapham Palsa se laigi matik mayai chenba mioine mahana numit thagi khongsatpu yamna munna khange inga kumdam kumkhai haiduna maitei khogi waksing dagi inga phawba tha taru asibuna kum hairaga saithanai aduga ingeldagi poino kumkhai haina saithanai maitai singileramba thaksi khasi thawgolon mangsilakle asina khonai sida tamthiraba phibam ama lakhale maramadun lairik oina tambibagi tangai phataba leire ngasigi thoramadu da Kanglaipak Calendar Board ke advisor astro numerologist Akham Langkhon Lining Thosana Temple Board ki member secretary Santham Gandras singba saruk yakhe social media ki aranba pawdagi senapati da irang thokre hare
Social media da sandorokpa aranba pauna maram oiraga Senapati District Headquarter da khunjasingna irang hokre. Assam Rifles ki yauna gari ani amasung waiting set ama ata thokre. Pausagi matungina ngarang numidang pung mapanrom tabada Oklong Village ki Hutrong Bridge manakta Assam Rifles amasung Naga Army ki marakta chauna ukhanare khuthokna ba yabagi phibamda lakle maramaduna miyamna Senapati traffic point ta chapchaba thabak lokhanaba message ama sandoraki haire maduna maram oiraga Senapati District Headquarter manakta leba Assam Rifles Company operating base ta miyam thomjilaktuna Oklong area dagi Assam Rifles loktho haina irang horakhe Maduda khoi shaunaraba miyam company aduki mamangda khamduna leba alto car ama mai thadokhe makhatana Assam Rifles ki 407 Kentar amasu mathang makha onthoke aduga Assam Rifles ki Bolero camper amana mai thadokhe makhatana mafam aduga nakna leba waiting set amasu ama ata thohanke Army ki source amagi matugina Assam Rifles ngara ayuk oklong amasung muikui long di haiba mafam singda akangnaba paw ama phangbadagi operation sathakhe operation aduda mioi ahum phagat ke tungda mioi singa du village chairman jauna khunja singna verify tawbadagi thadokhrabani haire miyamna company operating base mamangda miyamna irang horokhiba duda Assam Rifles ki maikedigi thoidokpa action amata lokhatkide parcel singa du ke manungda adumak laike ke manungda nung thajalaklaba phawbada force amata sizinakide maduda natuna makhoi gi mamangda army ge gari mai tharaba madu phawbada pamdaba thodok thoktana bagidamak tumin laike haide tungda irang adu laksin bangamke asopana mata yaukide haide isana lokthokpiyo haide Film Forum Manipur da preview tawdriba music video album sing Film Forum Manipur gi ayaba yaudana YouTube amadi social media sing da thagaliba sing thasigi kun phawbagi manungda isana lokthokpiyo hairiba matam asi phawbagi manungda lokthokpidrabadi madudu tholakpa afafata punamak masa masana pujagadapani haina Film Forum Manipur gi General Secretary K Ronel Chandra Maitaina thadrokpa serol amada phongdorakle NH37 the security escort matiksana thamna bataksilakle National Highway 37 Imphal Jiribam lambida chatliba driver sing amasung passenger singna marilenaba authority singda new kaitel manbi amasung none gi marakta civil vehicle singidamak regular security escort ama thambina bataksilakle hojik oidiba Manipur gi law and order gi phibam gi manungda saphaba amata laitaba sina maram oiraga National Highway lambi asida matiksana security sing thambina ba phongdorakle ngasi Tamenglong nungba none amasung Jiribam tamna chatkadaba gari mayam ama ayukta gi new kaitel manbi da pallaga laike maramdi numit asigi security escort amata laite haiduna gari sing amata sarhan kide asiguma thodosina lambi asida chaliba miyambu nungai taba amade lamsang da gari thauduna miyam gi nomagi sangba polam kya pothok pusin tawdiba driver sing da awaba pibata natana wakhal nungai hande amasung lambi phattaba kya asina gari thaubada su khudong sadaba kya mayoknari haide More gi miyamna ana layeng amasung hingbada changba polam sing matik chana phangdra haiduna governor da wakat khre ngarang Tamil Sangam Gorkha Sena amasung Manipuri Muslim Council more gi mihut singna lok baban da governor unaduna more gi miyamna mayoknari pa khudong sadaba sing phongdok tuna masibo kokhan binaba memorandum ama Paisinkhre haide governor unakiba lup sing asigi mihut singna more da medical gi sinpham da leba miyoi singi masing watle hidak langthak sing marang kaina phangdre amasung chatharagliba economic blockade na maram oiduna tangai fatana changba polam sing phangba ngamdre haina phongdokhibaga loinana mode gi miyamna hingbada changba polam sing gi mamal wangkhalle hana su wakatke Radesham amasung Ranjan wangangloi oina hapkhre haide Hairok Assembly Constituency gi MLA Thoksom Radesham amasung Konthaujam AC gi MLA amasung hana gi Minister Dr. Sapam Ranjan bu Manipur lenga ki wangangloi sing oina makhataba order ama thokdri phawa hapkhre MLA ani asibu wangangloi hapagi order ama Chief Secretary Dr. Punit Kumar Goel na khuyek piraduna thokre hade Kanto sabal gi mai thabi khrabayum MLA dingona sabi ba hokre hade haukiba thangju namita security na khurak hangdana lairiba Imphal West ke Kanto sabal da Kuki na mai na tumna thadok khrabayum sing adu sekma ACG MLA haikam dingona asangba senpham sing puthoklaga nauna saba hokre Kanto sabal da Central Armed Police Force CAPF laina mi laina draba mai tai singi yum Kuki sing na mai thadok khraba matungda
nahan MLA haikam dingona masamak chatlaga yengsin khibane mahana mayum mai thadok pikraba yumbu singasu unaduna thodok adu security gi maikaida asoiba lai haina su BJP gi MLA asina phongdok khrabane garang MLA haikam dingoga wari sanaba ma mahana phongdok kibada kanto sabal da Kuki singna maina thadok khraba yum ahum mahaki lanai sanpham putoklaga nauna saba haukhre media report singda yum taruk maina saki habadu yum ahumne harba yum sing adu atho matamda saba loisinaba honagane nahandagi hauna yum sabada sangadaba polam sing su paisinba haure haina MLA tingona phongdokle amoramda Kuki singna maitegi yum sing mai tharamba aduna maram oiraga imungda leba polam kya amasu tumna sakiba maramna state government gi maikaidagi yumbu singda pangba yaba mateng sing panghaningbagi apamba su mahana phongdokhe NBD Namakanda Satuna Hatok Pikraba Naga Taruki imung manungi miyoshinga unakhre hare minuksi haitraba sagile chatchatpa Kuki singna misam Naga Taruk haduna makamaka kaktuna hatok pikraba miyoshingi makhan village ki manung sana lairiba lailon wifi da hanagi chimnisa nokthomba birena chatuna imung manungi awabada saruk yakhre Kangpopi district ki manung sana lairiba lailon wifi da chatuna laikhidraba Naga Taruki imung manungi miyoshinga unakiba aduda hanagi chimnisa nokthomba birena Naga Taru hatpada chenaba miyosing soidana serak phangani habagi asoba thajaba piramkhibaga loinana Manipur gi hojik oirakliba akiba phanglaba thodok wathok singi matangda khana nainaraduna Manipur gi apunbagi saktam ngakpada punna saruk yamina se hapna chungba wafam sing phongdokki haire kongsadada leilon wifi gi khunja singna nongthomba birenda angamba khudol kya tamlakhibaga loinana makhoina hojik thengnariba awaba amadi khudong sadaba mayaknariba sing paudom lakhibaga loinana hauja pangthokpa yaba thabak thoram singi matangda su makhoigi oiba aningba apama sing phongdokki haire ojoina MLA Karam Shyam gi mathakta file tawrakhiba election petition High Court na dismiss tawkhre haire kumja 2022 da tangkak ani thokna pangthokhiba tarani thoi suba Manipur Legislative Assembly gi mikhalda Imphal West ki 20 Langthabal Assembly constituency da lamba tawnakiba midep singi manungdagi vote lising taraga sanipan taramanga phangduna mai palakhraba BJP gi MLA Karam Shyam sahi homphumtoi apopa laikhidraba ke Birmani Lilong Sajing Mairen Khong amasung mikhalasida midep oikiba Langthabal kunja awang lekaidagi Karam Nabakishor sahi homphumdoi apopa ke ibo chawba respondent sing oihalaga mikhalasida Congress mirep oikiba Okram joina file tawrakiba election petition number 7 of 2022 gi judgment amasung order ngarang High Court of Manipur gi Chief Justice M Sundar gi bench na lauthokladuna election petition ase dismiss tawkhre haire singjamaidagi MU phawbagi NS 102 da pothole apikpa amasung asauba chani yankhai gi mathakta leire haire Sahi kharagi mamangda lagakna Asian Highway 1 phawbagi thakta oihangani haiduna semgalakpadagi phibam phana leramba National Highway 102 paringi singjamaidagi Manipur University phawbagi marakta leiriba kilometer 3.5 rom sangba lambi mate asida COS project ki damak lambi tawkhaiba amuk phumjinbaga loinana black topping tawkhraba su sahi tara hena yengsendana thamlakpadagi lambi mate asida pothole achauba amasung macha yauna chaniyankhai gi mathakta leire haina highway sida chathokasin tawriba miyosingna marilena balenga ke authority gi miyengsing silakle haiba highway asi sterisi gari asauba amasung macha yamna kungna chathokasin tawba lambi oibana highway sigi median gi nagyata lane 3/3 lerabasu lambi nakal gi drain ga thangnana leiba lane adodi miyam gi gari thafam parking oina ayamba sijinabana miyamna numit khuding gi sijinari lambi di park thokraga su chawkhalakpagi matungina anawnoba gari kaya kangkhong tarani thoi panba truck amade trailer phawba chalibane lenga ke amadi lanagi office kaba amasung school college satpaga loinana lanai miyosinggi masa masagi thabak chatokachin tawbada lambi phattaba amadi pothole lairibasing thaidok thajin tawduna gari thawbada chawba gari na matungdagi horon khonglakpada pakhatuna khangduna chenaba phawba yawre masida natna khanghauduna pothole da gari macha amade light vehicle sing thousand bada gari tire puncture oiba amade rim khoiba loinana arumba pot puba gari singi spring take of phawba yawre highway sida hojik kawa kaithel amadi naurem lekai area da COS project ki lambi tawkharaga leinung da pipe phungkhiba amadi pipe ani ki taina phamda amuk leinung da laisak luna tawraga meter samga yankhai da ki channi labna lambi thengduna asoba kom tawraga makhum panba RCC amuk haigalaga thamle
ꯃꯈꯨꯜ ꯑꯃꯃꯝꯗ ꯂꯩꯕꯥꯛ ꯇꯧꯔꯒ ꯂꯩꯅꯨꯡꯗꯒꯤ ꯔꯥꯎꯟ ꯑꯣꯏꯅ RCC ꯍꯩꯕꯒ ꯂꯣꯏꯅꯅ ꯅꯨꯡꯆꯥꯛ ꯑꯃꯨꯛ ꯍꯩꯖꯤꯟꯕ ꯑꯃꯗꯤ ꯂꯩꯕꯥꯛꯇꯨ ꯆꯦꯠꯁꯤꯟꯕ ꯉꯥꯏꯕꯗ ꯂꯝꯕꯤꯒꯤ ꯐꯤꯕꯝꯅ ꯅꯣꯡꯃꯒꯤ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯁꯤꯋꯦꯁ ꯄ꯭ꯔꯣꯖꯦꯛꯀꯤ ꯀꯥꯟꯅꯕ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯎꯅꯔꯦ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯁꯣꯛꯄꯟ ꯊꯣꯔꯛꯇꯨꯅ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯍꯧꯔꯛꯄ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯃꯥꯡꯖꯧꯅꯅ ꯂꯧꯈꯠꯄ ꯌꯥꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯅꯁꯨ ꯆꯔꯣꯡꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯒꯤ ꯂꯝꯕꯤ ꯁꯂꯥꯛ ꯁꯥꯔꯦ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭रे ꯍꯧꯈꯤꯕ ꯃꯦ ꯊꯥꯗ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯒꯤ ꯑꯀꯣꯏꯕ ꯂꯝꯕꯤꯒꯤ ꯄꯣꯠ ꯍꯣꯜꯁꯤꯡ ꯃꯦꯟꯁꯤꯟꯈꯤꯕ ꯑꯗꯨ ꯅꯧꯅ ꯑꯃꯨꯛ ꯀꯥꯏꯔꯛꯇꯨꯅ ꯍꯧꯖꯤꯛ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯒꯤ ꯂꯝꯕꯤꯁꯤꯡ ꯄꯣꯠ ꯍꯣꯜ ꯑꯃꯗꯤ ꯂꯩꯅꯥꯡꯅ ꯁꯂꯥꯛ ꯁꯥꯔꯦ ꯍꯥꯏꯔꯤ ꯎꯈ꯭ꯔꯨꯜꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯒꯤ ꯂꯝꯕꯤ ꯑꯁꯤꯗꯤ ꯈꯨꯜꯒꯤ ꯂꯝꯕꯤꯅꯕꯨ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯔꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒꯤ ꯃꯤꯌꯥꯝ ꯄꯨꯟꯐꯝ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤꯕ ꯎꯈ꯭ꯔꯨꯜ ꯇꯥꯎꯟ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯕ꯭ꯂꯤꯛ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯌꯥꯝꯅ ꯄꯥꯅ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯃꯨꯟꯅ ꯇꯣꯠꯂꯒ ꯈꯔ ꯊꯥꯅ ꯊꯥꯕꯤꯔꯝꯂꯕꯗꯤ ꯑꯃꯗꯤ ꯄꯣꯠ ꯍꯣꯜ ꯃꯦꯟꯁꯤꯟꯕ ꯃꯇꯝꯗ ꯈꯔ ꯐꯖꯅ ꯃꯦꯟꯕꯤꯔꯒꯗꯤ ꯅꯣꯡꯖꯨ ꯊꯥ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯍꯥꯏꯔꯤ ꯎꯈ꯭ꯔꯨꯜ ꯇꯥꯎꯟꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ-ꯑꯄꯟ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯖꯤꯟꯕꯤꯅꯕ ꯈꯨꯟꯖꯥꯁꯤꯡꯅ ꯄ꯭ꯔꯦꯁꯀꯤ ꯈꯨꯠꯊꯥꯡꯗ ꯐꯣꯡꯗꯣꯔꯛꯂꯦ ꯕꯦꯡꯀꯣꯛꯇ ꯃ꯭ꯌꯨꯖꯤꯛ ꯕꯥꯔ ꯃꯩ ꯆꯥꯛꯄꯗ ꯃꯤꯑꯣꯏ 30 ꯁꯤꯈ꯭ꯔꯦ ꯕꯦꯡꯀꯣꯛꯇ ꯃ꯭ꯌꯨꯖꯤꯛ ꯕꯥꯔ ꯑꯃ ꯃꯩ ꯆꯥꯛꯄꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 30 ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 60 ꯍꯦꯟꯅ ꯁꯣꯛꯈꯤ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗ 12 ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯤꯕꯝ ꯂꯨꯅ ꯂꯩ ꯍꯥꯏꯅ ꯕꯦꯡꯀꯣꯛ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯥꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯗ ꯍꯥꯏꯔꯤ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ 19 ꯅꯨꯄꯤꯅꯤ ꯑꯃꯁꯨꯡ 7 ꯅꯨꯄꯥꯅꯤ ꯂꯥꯎꯁꯀꯤ ꯕꯥꯔ ꯑꯦꯝꯄ꯭ꯂꯣꯌꯤ ꯑꯃꯈꯛ ꯅꯠꯇꯅ ꯑꯇꯩꯗꯤ ꯊꯥꯏ ꯉꯥꯛꯇꯅꯤ ꯑꯁꯣꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ 74 ꯑꯃꯁꯨꯡ ꯅꯨꯄꯥ 33 ꯌꯥꯎꯏ ꯔꯣꯡꯕꯤꯌꯔꯅ ꯂꯦꯠ ꯄ꯭ꯔꯥꯎ ꯕꯥꯔ ꯃꯩ ꯆꯥꯛꯈꯤꯕ ꯑꯗꯨ ꯍꯧꯈꯤꯕ ꯆꯍꯤ 18ꯀꯤ ꯃꯅꯨꯡꯗ ꯕꯦꯡꯀꯣꯛ ꯁꯤꯇꯤꯗ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯁꯤꯕ ꯊꯧꯗꯣꯛ ꯑꯣꯏꯈꯤ ꯊꯥꯏꯂꯦꯟꯒꯤ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯣꯏꯒꯗꯕ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡꯅ ꯃꯩ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡꯈꯥꯏ ꯑꯃ ꯆꯪꯈꯤ ꯕꯥꯔ ꯑꯗꯨ ꯁꯦꯐꯇꯤ ꯔꯤꯒꯨꯂꯦꯁꯟꯁꯤꯡ ꯉꯥꯛꯅ ꯆꯠꯄ꯭ꯔꯥ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯃ ꯆꯠꯊꯔꯤ ꯍꯥꯏꯔꯤ